Leikhidraba Bungjagil Baltigi Hakchang Leiron Chalu Yadre Wathok Amaloidringada Tokhaiba Zomi ki district semnanaba demand tawrakle. Lengang Nanoba district sembagi wafam Lauthokpaga Loidina Thalon Assembly constituency ki MLA Bungjagil Baltigi misi asiga mari lengana National Investigation Agency NIA da Thigat Handri Fauba Araiba Mathau Mangam Pangthok Kiroi Haina Imung Manungi Miyosing Phongdokre Leikhidraba Bungjagil Balti Zomi Furuf ki Luching Bani Kumja 2023 gi May ahumda Kuki Jo amasung Maitei Furuf ki marakta Kanglup ki Irang Thoklingai Manungda Miyoi Kharana Imphal da Mahak Putam Thina Furam Khibani Thaudo aduda Fibam Luna Sokpadagi Matam Sangna Laikana Duna Lairakhi Imung Manungna Haijabagi Matung Ina Balti gi Thawai Yaudra Hakchang Delhi dagi Aijolda Puraklaba February Kungamari da Pongnampham Lamdam Chuarchanpur Yauna Purakhi Aijol gi Lengpu Airport tagi Chuarchanpur Fauba Laikha Lambida Purakhi Bani Chief Minister Yumnam Khemchana State ki Thakta Ikai Khumnaba Utpagi Thoram Pangthoknaba Imung Manunggi Miyoisingda Pau Faurakhi Adum Oinamak Balti gi Machanupa Joseph na Hindu Pauche da Phongdokhibagi Matung Inadi Tokhaiba district ama Lauthokpaga Loinana NIA da investigation Chathanba Yauna Tongan-Tonganba demand sing Pidriba Fauba da Lairon Chanbagi Thoram Pangthokkiroi haidi Thalon AC gi MLA asi leikidabagi matangda ngarang Chuarchanpur district ta total shutdown tawki state lenga ki maikai dagi February 22 dagi 23 fauba state ki thakta waba phongdoknaba wafam lauthokki Zomi council ki chairman Busuwan Naulakna phongdokhibagi matung ina Zomi Furuf ki akhanaba mifam ama pangthoklaga matung tarakpada lokhatkadaba thabak thoram singi aroiba waref ama lauragani haidi Central leaders singna ingit piraktabana minister expansion tawba laikhai tadri Manipur budget session March tada kaunaba khangalakre dikho BJP Central leaders singna handak Chief Minister Yumnam Khemchan Singha yauna unaduna warishana ki baduda state asigi BJP na luchingba anauba lenga asigi oina minister expansion tawbagi matangda ingit amata piraktabana maram oiraga state asigi oina minister expansion tawbagi matam asi matam khara thengtharaba yai loinana anauba lenga asigi budget session March ki ani suba chaigolda pangthoknaba Central leaders singna khangalakre haina Deputy Chief Minister Losi Dikho na phongdokre Losi Dikho na Wai Khemchan amasung Deputy Chief Minister Nemcha Kip Jengal tha asigi 23 dagi 25 fauba New Delhi da Prime Minister Narendra Modi yauna tongan-tonganba BJP Central leaders sing unaduna wari shanaraba matung ngarang Imphal Airport ta halakhibani mahangna airport ta hek thunglabaga paumi singna hangba wahangi paukhum piraduna hai nauna semliba BJP na luchingba state government asigi oina athuba matamda minister chauthokpagi wafam asi hojik fauba laikhai tadri makoina Delhi da chatkiba khongchat aduda Prime Minister Union Home Minister Union Defense Minister Union Finance Minister amasung BJP ki Central leaders singa unaduna tongan-tongan bachauka thorang amadi IDP singi rehabilitation taunabagi matangda wakhana ki hairi magna hai BJP Central leaders sing unaba aduda Manipur government ki oina cabinet chauthokpagi matangda wafam amata pirakpa laiti adubu budget session March thagi ani suba session da pangthoknaba khangalakhi Amaramda Pawgi Likhun Amana High Chief Minister Wai Khemchana New Delhi da Leiringai Matamda BJP ki National General Secretary Organization BL Santos ka unaduna Manipur da nauna semliba BJP na luchingba lenga asigi Council of Minister Chauthokpa amadi fam yenthokpagi wakhana kibaga loinana lakadariba 2027 gi March fawbagi manungda taragahumdoi suba Manipur Assembly Election Party asigi mapangal kangkhat handuna maipaknabagi damak khana ki hairi nakal amaramda Chief Minister Wai Khemchan ngarang nungthil Delhi dagi Imphal Airport ta thunglabada paumi singna hangba wahangi paukhum amata piramdana chatki masina takpadi Manipur gi anauba lenga asigi Minister Chauthokpagi wafam asi mayek singna laikhai taba ngamdri haibani MLA Balti Leikidabada UT ki demand amuhana taksilakli Yankai ka taruk Thalon Assembly constituency ki sitting MLA Bungjagil Balti na Leikidabada awaba phongdokpaga loinana Chuarchanpur da miyoi lising kayana awaba phongdokpagi thoram pangthokre ngarang ayukta Chuarchanpur Medical College campus ta candle light ki thoram amadi maheroi sing civil society organization sing village representative sing amadi miyoi kayana sarugyakhi thoram aduda travel student body sing oriba Kuki student organization KSO Mar student association SSE amadi Zomi Student Federation ZSF na punna kusam na duna thoram asi pangthokki awaba phongdokpagi thoram aduda sarugyakhiba singna leikhidraba legislature bu ikai khumnaba amadi hills area gi oina separate union territory UT with legislature gi demand so amuhana taksinki Justice amasung political safeguard ki oiba slogan sing laukhi adubu thoram asi yamna santi oina pangthokki awaba phongdokpagi thoram adugi mamangda MLA Balti gi thawai yaudaba hakchangbu postmortem examination gi damak district hospital mokta pusinki thoram aduda wangang khiba singna MLA Balti na leikidabada asi tribal community gi oina yamna chawna mangjabani hills district singi oina political arrangement ki demand asi constitutional amadi democratic oiba khongjangda makha tana chathakigani haiki
MLA Baltigi Machanupana Mahaki Mapana Taurama Tabaksing Amadi Community Gi Oiba Tazabasing Buding Sing Naba Apil Tauki Masina Tauramasi Sarugaki Mioy Kayabu emotional Oyen Ki Hairi. Kayabu Congress na Ikai Banangan Kibanate BJP na Nangan Kibani MPYCC Delhi da pangthokiba India AI Summit aduda malemgi laibak chamagani pangi mamangda Congress na India bu ikai banangan kibanate BJP na nangan kibani haina Manipur Pradesh Youth Congress ki BP Naurem Avinas na phongdokre wafam asing asi BT Road to laiba Congress Bhavan na pangthokpa paugi mifam amada mahang na phongdokibani loina na paugi mifam aduda MPYCC gi hanagi President and Popular amadi atai fam puba kaya su sarugyaki MPYCC gi BP Naurem Avinas na makata na hai summit aduda political backing laiba Galgotius University na China na saba Rovodok Unity University asigi innovate tawduna sabani haina AI Summit aduda utpagi mayawta protest tawba AYCC ki President Uday Vanu Chief amadi atai thomi kaya Delhi Police na fazin ki balaibak thibani asiguma ranba tawba University asigi mayawta lepagi damak fazin ki ba thomi pumba thubada thadokadabani natrabadi Akanba khongjang kaya changsilakani Hiramasiga mari leinina BJYM ki thomi sing amadi BJP Mahila Morcha gi President Lotika na yumfam yaudana Congress na ikai firup khumhalle haiki badulamdam asigi oina laibak thibani haiki Chingi lalolub amataga mari leinade tha asigi kunga mari leiba pokpa numita Northeast Vegetable Farmers Workers and Trades Union Manipur gi General Secretary ni haiba Oranjita na jiribamdagi konthaujam nanaw kauba mioi amaga Chingi lalolub amaga samnaraga Imphal jiribam dambi NH 37 da karbar tawba singda awaba piduna leiri haina Phongdokibadu mathong huktaba yumfam yaudaba aranba wafam ni haina nanaw masana thadorakpa sengdok warul amada hairi makhata na hairi bana ngasi fawba mahangna kanaguma chingi lalolub amataga mari semna khiba leite ichamchamna insang na pi karbar tawraga leibani mahaki gari na Imphal da matam chana yohalaga atai gari na fazilaga thami hariba sisho aranbani gari sing thaba matamda chamanaba matamda thakiba ngaktani lanai gari yaraktaba yauramba yai natraga lambi thongi khudong chadabadagi Imphal da matam chana thungamdaba su yai Oranjita na mangonda sirakliba maral-sing adugi khudam changdam tha asigi kungani pan fawgi manungda puthoraktrabadi logi oiba mateng lauragani hairi Police na fajan kiba Uday Vanu thadoraktrabadi India pumba khongjang changsilagani Popilal AI Impact Summit ki matang da chathagiba protest kamari leinina Delhi Police na fakiba India Youth Congress ki National President Uday Vanu Chief athuba matamda thadoraktrabadi India pumba da Akanba khongjang changsilagani haina Congress ki maikaidagi Jackson warul thamkhre Hiramasiga mari leinana ngasi Manipur Pradesh Youth Congress Committee amasung NSUI gi thomi sing yauna ngasi Congress Bhavan da pangthokiba paugi mifam amada MPYCC gi hanagi President Ningthaujam Popila na haikibada handak pangthokiba AI Impact Summit ki matangda protest chotharubagi da Indian Youth Congress ki National President yauna khongloi kaya police na faki protest asiga mari leinana handak BJP gi Mahila Morcha Manipur Pradesh amasung BJP youth sing na khongjang adu yamna tayonaba amani masidi athapada nong churaga anakpa mafam da satin tuppagi thawongni hiramasigi matangda Congress Party na awai akhum taw pamde Congress na chithakiba protest aduna leiba asibu malengi mamangda yole haina BJP na siriba maral asi yumfam yaude India bu malengi mamangda ikai firu khumanbadi BJP nani handaki AI Impact Summit aduda China na saba robot ama India na sabani haiduna lana lamjingkhibani haiki achumba wal fangri fawba IDP sing masagi mayumda hanjin khiroi haina kangpokpi da khongjang changsinkrei Central Leader sing na Rehabilitation ki thawrang kaya lauthokpaga loinana Manipur da mausa gi phibam hanjil hanbagi thawrang kaya lokalabasu kangpokpi district ki oina internally displaced person cha kaya na achumba wal fangri fawba masa masagi mayumda hankhiroi haina khongjang changsinkrei Kangpokpi District Internally Displaced Welfare Committee KDID WC gi Liching Makhada IDP sing na Kangpokpi ki Cham 5 Subdivision da laiba Kaithel Manbi Military Colony da khongjang changsin khibaga loinina achumba wal fangan gadabani haiba kholaw kaya lauki Justice for IDP haiba placard sing paiduna khongjang changsin khiba protester sing na IDP sing khundalaita hanbagi thawrang lokhatringai da achumba wal hana fanghanaba manung mapan fauna uba ngamba thawrang lokhatgadabani lenga ki maikaidagi tongan ba wafam kaya lauthokrabasu IDP singi maruiba isu thabakta onthokpa leitri direct benefit transfer DBT na chingba mapungfa na paikhattabaga loinana angang sing mahai masing tamna na ba thawrang lokhalakpa leite ana layengi lamda mapungfa na khudongchaba fangandabaga loinana IDP registration tawbagi matangdasu asoiba kaya marum leiri haina phongdokhi military junta gi air strike ta taraga taret hatkhrei military junta na Rakhine State ki capital oriba Sidway gi Northeast thangba sarukta air strike chathaduna mioi taraga tarit hatkhrei taraga mari hena sopan nangle air strike chathakiba mafam asi American Army na control tawraga leiba mafam amani thodo aduda American Army ki maikai da kaya yamna aso opan nangkhrabagi
ꯅꯪꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯆꯞ ꯆꯥꯅ ꯈꯪꯕ ꯉꯝꯗ꯭ꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯔꯀꯥꯟ ꯑꯥꯔꯃꯤꯅ ꯊꯣꯛꯂꯛꯈꯤꯕ ꯁ꯭ꯇꯦꯠꯃꯦꯟꯠ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯅ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯇꯧꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯚꯤꯂꯤꯌꯟ ꯉꯥꯛꯇꯅꯤ꯫ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡ ꯑꯗꯨꯒꯤ ꯃꯅꯨꯡꯗ 3ꯗꯤ ꯑꯉꯥꯡꯅꯤ, ꯃꯤꯑꯣꯏ 13 ꯍꯦꯟꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯈꯤ꯫ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯕꯤꯜꯗꯤꯡ 5-6 ꯃꯩ ꯆꯥꯛꯈꯤ, ꯕꯤꯜꯗꯤꯡ ꯀꯌꯥꯅ ꯑꯀꯥꯏ-ꯑꯇꯣꯏ ꯊꯣꯛꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯄꯣꯅꯥꯈ꯭ꯌꯨꯟ ꯌꯨꯊ ꯑꯦꯁꯣꯁꯤꯌꯦꯁꯟꯒꯤ ꯆꯦꯌꯔꯃꯦꯟ ꯀꯦ.ꯄꯤ.ꯑꯣ.ꯅ ꯍꯥꯏꯈꯤꯕꯗ ꯃꯤꯂꯤꯇꯔꯤ ꯖꯨꯟꯇꯥꯒꯤ ꯑꯦꯌꯔ ꯁ꯭ꯇ꯭ꯔꯥꯏꯛ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯤꯑꯣꯏ 19 ꯁꯤꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ 13ꯅ ꯑꯁꯣꯛ-ꯑꯄꯟ ꯅꯪꯂꯦ ꯍꯥꯏꯅ ꯀꯟꯐꯥꯔꯝ ꯇꯧꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯆꯥꯏꯊꯣꯛꯂꯒ ꯇꯥꯔꯒ ꯂꯩ꯫ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯅ ꯕꯤꯜꯗꯤꯡ ꯀꯌꯥ ꯃꯩ ꯆꯥꯛꯄ ꯑꯗꯨ ꯎꯕꯗ ꯀꯣꯏꯆꯦꯟ ꯆꯦꯟꯅꯔꯤ꯫ ꯑꯦꯗ ꯒ꯭ꯔꯨꯞꯀꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤ ꯑꯦꯂꯥꯔꯝ ꯈꯣꯡꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯍꯥꯏꯔꯤ꯫ ꯃꯃꯥꯡ ꯆꯍꯤꯗ ꯖꯔꯅꯦꯂꯤꯁꯠ 118 ꯃꯊꯧ ꯄꯥꯡꯊꯣꯛꯄꯗ ꯁꯤꯈꯤ꯫ ꯁꯤ.ꯄꯤ.ꯖꯦ. ꯀꯨꯝꯖꯥ 2025ꯇ ꯖꯔꯅꯦꯂꯤꯁꯠ ꯑꯃꯁꯨꯡ ꯃꯤꯗꯤꯌꯥ ꯋꯥꯔꯀꯔ 118 ꯃꯊꯧ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯁꯤꯈꯤ ꯍꯥꯏꯅ ꯀꯝꯃꯤꯇꯤ ꯇꯨ ꯄ꯭ꯔꯣꯇꯦꯛ ꯖꯔꯅꯦꯂꯤꯁꯠ (ꯁꯤ.ꯄꯤ.ꯖꯦ.) ꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯅ꯭ꯌꯨ ꯌꯣꯔꯛꯇ ꯕꯦꯖ ꯇꯧꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯍꯤꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯂꯩꯈꯤꯗ꯭ꯔꯕ ꯖꯔꯅꯦꯂꯤꯁꯠꯁꯤꯡꯒꯤ ꯃꯅꯨꯡꯗ 33ꯇꯤ ꯏꯖꯔꯦꯜꯗ ꯃꯊꯧ ꯄꯥꯡꯊꯣꯛꯄꯗ ꯁꯤꯈꯤꯕꯅꯤ꯫ ꯏꯖꯔꯦꯜꯒꯤ ꯂꯥꯟꯃꯤꯁꯤꯡꯅ ꯆꯠꯊꯔꯛꯄ ꯑꯦꯇꯦꯛꯇ ꯄꯦꯂꯦꯁꯇꯤꯅꯤꯌꯟ ꯖꯔꯅꯦꯂꯤꯁꯠ ꯀꯌꯥꯃꯔꯨꯝ ꯁꯤꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤꯗꯤꯌꯥ ꯋꯥꯔꯀꯔ ꯀꯌꯥꯁꯨ ꯁꯤꯈꯤ꯫ ꯁꯤ.ꯄꯤ.ꯖꯦ.ꯒꯤ ꯔꯤꯄꯣꯔꯠ ꯃꯇꯨꯡ ꯏꯟꯅ ꯖꯔꯅꯦꯂꯤꯁꯠ 98ꯇꯤ ꯑꯇꯝꯅꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯒꯤ ꯃꯌꯦꯛ ꯁꯦꯡꯕ ꯈꯨꯗꯝ ꯐꯪꯂꯦ꯫ ꯒꯖꯥꯗ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯑꯊꯤꯡꯕ ꯀꯌꯥꯃꯔꯨꯝ ꯂꯩꯕ ꯃꯔꯝꯅ ꯃꯄꯨꯡ ꯐꯥꯕ ꯔꯤꯄꯣꯔꯠ ꯐꯣꯡꯅꯕ ꯍꯣꯠꯅꯕꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥꯃꯔꯨꯝ ꯃꯥꯌꯣꯛꯅꯈꯤ꯫ ꯏꯖꯔꯦꯜꯒꯤ ꯃꯤꯂꯤꯇꯔꯤꯅ ꯄꯥꯎꯃꯤ ꯀꯌꯥ ꯑꯇꯝꯅꯅ ꯍꯥꯠꯈꯤꯕꯒꯤ ꯈꯨꯗꯝ ꯐꯪꯂꯦ ꯍꯥꯏꯅ ꯁꯥꯡꯂꯕ ꯆꯍꯤ 30 ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟ-ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯖꯔꯅꯦꯂꯤꯁꯠꯁꯤꯡ ꯂꯩꯈꯤꯗꯕꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯗꯨꯅ ꯂꯥꯛꯈꯤꯕ ꯁꯤ.ꯄꯤ.ꯖꯦ.ꯒꯤ ꯔꯤꯄꯣꯔꯠꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗ ꯀꯨꯀꯤꯁꯤꯡꯒꯤ ꯍꯣꯝꯂꯦꯟꯗ ꯁꯦꯝꯅꯅꯕ ꯊꯧꯔꯥꯡ ꯂꯧꯈꯠꯂꯦ꯫ ꯇꯥꯡꯈꯨꯜꯁꯤꯡꯒꯤ ꯑꯁꯥꯎꯕ ꯐꯥꯊꯕ ꯉꯝꯗ꯭ꯔꯦ, ꯀꯨꯀꯤꯁꯤꯡꯒ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯔꯤ ꯊꯝꯂꯔꯣꯏ ꯍꯥꯏꯅ ꯇꯤ.ꯑꯦꯟ.ꯑꯦꯜ.ꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯒꯤ ꯑꯦꯄꯦꯛꯁ ꯕꯣꯗꯤ ꯑꯣꯏꯔꯤꯕ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡꯅ ꯂꯤꯆꯥꯟ ꯑꯃꯗꯤ ꯅꯥꯒꯥꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯕꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯈꯨꯗꯛꯇꯒꯤ ꯍꯧꯅ ꯀꯨꯀꯤꯁꯤꯡꯒ ꯃꯈꯜ ꯑꯃꯠꯇꯒꯤ ꯃꯔꯤ ꯊꯝꯅꯔꯔꯣꯏ ꯍꯥꯏꯅ ꯇꯥꯡꯈꯨꯜ ꯅꯥꯒꯥꯂꯣꯡ ꯇꯤ.ꯑꯦꯟ.ꯑꯦꯜ.ꯒꯤ ꯋꯥꯔꯀꯤꯡ ꯀꯝꯃꯤꯇꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 8ꯀꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯗ ꯇꯥꯡꯈꯨꯜ ꯑꯃ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤꯁꯤꯡꯅ ꯂꯤꯇꯥꯟꯗ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯄꯅꯆꯤꯡꯕ ꯊꯧꯑꯣꯡꯁꯤꯡ ꯆꯠꯊꯔꯛꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯄꯨꯡ 7:10 ꯇꯥꯕꯗ ꯁ꯭ꯇꯦꯂꯤꯟ ꯑꯦ. ꯁꯤꯝꯔꯦ ꯀꯧꯕ ꯁ꯭ꯀꯨꯜꯒꯤ ꯑꯣꯖꯥ ꯑꯃ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯇꯝꯊꯤꯅ ꯐꯨꯔꯝꯂꯕ ꯃꯇꯨꯡ ꯋꯥꯔꯤ 9ꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯁꯤꯀꯤꯕꯨꯡ ꯁꯔꯀꯥꯐꯨꯡ ꯚꯤꯂꯦꯖꯇ ꯆꯪꯂꯛꯂꯒ ꯇꯥꯡꯈꯨꯜ ꯅꯥꯒꯥꯁꯤꯡꯒꯤ ꯌꯨꯝ 23 ꯍꯦꯟꯅ ꯃꯩ ꯊꯥꯈꯤ꯫ ꯚꯤꯂꯦꯖ ꯆꯤꯐꯀꯤ ꯌꯥꯎꯅ ꯈꯨꯟꯖꯥꯁꯤꯡꯒꯤ ꯌꯨꯝ ꯃꯩ ꯊꯥꯔꯕ ꯇꯨꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩ ꯔꯥꯎꯟꯗ ꯀꯌꯥꯃꯔꯨꯝ ꯀꯥꯞꯇꯨꯅ ꯃꯤꯌꯥꯝꯅ ꯆꯥꯎꯅ ꯃꯤꯄꯥꯏꯕ ꯄꯣꯛꯍꯟꯈꯤ ꯍꯥꯏꯔꯤ꯫ ꯐꯦꯕ꯭ꯔꯨꯋꯥꯔꯤ 18ꯗ ꯁꯤꯅꯥ-ꯀꯩꯊꯦꯜ ꯚꯤꯂꯦꯖꯀꯤ ꯂꯨꯡꯇꯔ ꯍꯤꯜ ꯔꯦꯟꯖꯇ ꯅꯧꯅ ꯑꯃꯨꯛ ꯃꯩ ꯊꯥꯒꯠꯂꯛꯄꯒ ꯂꯣꯏꯅꯅ ꯑꯁꯦꯡꯕ ꯑꯎꯡꯁꯤ ꯀꯧꯕ ꯈꯨꯟꯖꯥ ꯑꯃ ꯅꯣꯡꯃꯩ ꯆꯤꯡꯗꯣꯜꯗ ꯐꯥꯈꯤ꯫ ꯑꯇꯣꯞꯄ ꯈꯨꯟꯖꯥ ꯑꯃꯗꯤ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯕꯗ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯄꯥꯜꯍꯧꯗꯕꯅꯤ꯫ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯈꯨꯌꯦꯛ ꯄꯤꯅꯗꯨꯅ ꯂꯩꯔꯤꯕ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯈꯨꯠꯂꯥꯏ ꯃꯇꯤꯛ ꯆꯥꯅ ꯄꯥꯏꯔꯒ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁ ꯃꯃꯥꯡꯗ ꯐꯣꯡꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯇꯤ.ꯑꯦꯟ.ꯑꯦꯜ.ꯅ ꯍꯥꯏ ꯍꯧꯈꯤꯕ ꯅꯨꯃꯤꯠ ꯀꯌꯥꯅꯤꯔꯣꯝ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯈꯨꯠꯂꯥꯏ ꯄꯥꯏꯔꯒ ꯐꯣꯡꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯔꯤꯕꯁꯤꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠꯀꯤ ꯀꯥꯡꯂꯣꯟꯅ ꯌꯥꯗꯕ ꯊꯧꯑꯣꯡꯅꯤ꯫ ꯁꯨ ꯀꯦꯝꯞꯁꯤꯡꯗ ꯀꯦ.ꯑꯦꯟ.ꯑꯦ.ꯕꯤ ꯌꯥꯎꯅ ꯐꯣꯔꯦꯟ ꯃꯤꯂꯤꯇꯦꯟꯠ ꯀꯌꯥꯃꯔꯨꯝ ꯂꯩꯕ ꯊꯦꯡꯅꯔꯦ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯁꯦꯟꯇ꯭ꯔꯦꯜ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯂꯧꯔꯤꯕ ꯊꯧꯗꯥꯡꯒꯤ ꯃꯇꯥꯡꯗ ꯇꯤ.ꯑꯦꯟ.ꯑꯦꯜ.ꯒꯤ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯅꯥꯒꯥꯁꯤꯡꯒꯤ ꯄꯨꯟꯁꯤ ꯑꯃꯁꯨꯡ ꯂꯟ-ꯊꯨꯝ ꯉꯥꯛꯄꯤ-ꯁꯦꯟꯕꯤꯕꯒꯤ ꯃꯍꯨꯠꯇ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯄꯔꯁꯣꯅꯦꯜ ꯈꯔꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯒꯤ ꯃꯤꯆꯪ ꯆꯪꯕꯒꯤ ꯃꯑꯣꯡ ꯎꯕ ꯐꯪꯏ꯫ ꯅꯥꯒꯥꯁꯤꯡꯅ ꯅꯝꯅ ꯈꯨꯟꯗꯥꯕ ꯃꯐꯝꯗ ꯀꯨꯀꯤꯁꯤꯡꯒꯤ ꯇꯣꯈꯥꯏꯕ ꯍꯣꯝꯂꯦꯟꯗ ꯁꯦꯝꯅꯕ ꯁꯦꯟꯇꯔꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯑꯃ ꯂꯧꯈꯠꯂꯛꯂꯦ ꯍꯥꯏꯅꯁꯨ ꯃꯔꯥꯜ ꯁꯤꯔꯤ꯫ ꯂꯤꯇꯥꯟ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤ ꯃꯃꯥꯡꯗꯒꯤ ꯍꯧꯅ ꯁꯤꯀꯤꯕꯨꯡ ꯁꯔꯀꯥꯐꯨꯡ ꯚꯤꯂꯦꯖꯀꯤ ꯃꯅꯨꯡ ꯆꯟꯕ ꯃꯐꯝꯅꯤ ꯍꯥꯏꯅ ꯄꯜꯂꯗꯨꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯀꯨꯝꯖꯥ 2024ꯒꯤ ꯁꯦꯞꯇꯦꯝꯕꯔ ꯑꯃꯗꯤ ꯑꯣꯛꯇꯣꯕꯔꯗ ꯊꯣꯛꯈꯤꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯑꯣꯔꯗꯔꯁꯤꯡꯗ ꯇ꯭ꯔꯦꯗꯤꯁꯅꯦꯜ ꯖꯨꯔꯤꯗꯤꯛꯁꯟ ꯑꯃꯗꯤ ꯀꯁꯇꯝꯒꯤ ꯆꯠꯅꯕꯤꯁꯤꯡ ꯉꯥꯛꯅ ꯆꯠꯅꯕꯒꯤ ꯋꯥꯐꯝ ꯃꯌꯦꯛ ꯁꯦꯡꯅ ꯄꯜꯂꯤ꯫ ꯀꯨꯝꯖꯥ 2025ꯀꯤ ꯖꯨꯟ 29ꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯄꯨꯟꯕꯒꯤ ꯃꯤꯐꯝ ꯑꯃꯗꯁꯨ ꯇꯥꯡꯈꯨꯜꯒꯤ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯂꯝ ꯁꯛꯈꯪꯈꯤꯕꯒ ꯂꯣꯏꯅꯅ ꯏꯝꯐꯥꯜ ꯎꯈ꯭ꯔꯨꯜ ꯂꯝꯕꯤꯗ ꯏꯪ ꯇꯞꯅ ꯂꯩꯍꯟꯅꯕꯒꯤ ꯋꯥꯐꯝ ꯌꯥꯅꯕ ꯄꯨꯔꯛꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯀꯟꯁꯇꯦꯕꯜ ꯗ꯭ꯔꯥꯏꯚꯔ ꯀꯦ.ꯁꯤ.ꯄꯤꯒ ꯃꯔꯤ ꯂꯩꯅꯗꯦ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅꯝꯕꯣꯜ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯅ ꯀꯣꯟꯕ ꯎꯂꯧ ꯆꯅꯨꯔꯥꯗꯒꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯀꯟꯁꯇꯦꯕꯜ ꯗ꯭ꯔꯥꯏꯚꯔ ꯑꯣꯏꯕ ꯀꯣꯡꯈꯥꯝ ꯁꯅꯥꯖꯥꯎ ꯑꯦꯂꯥꯏꯁ ꯏꯕꯣꯝꯆꯥ 94 ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯀꯦ.ꯁꯤ.ꯄꯤ ꯑꯦꯝ.ꯑꯦꯐ.ꯑꯦꯜꯗ ꯅꯧꯅ ꯃꯤ ꯄꯨꯟꯁꯤꯟꯕꯗ ꯆꯦꯟꯅꯕꯗꯒꯤ ꯊꯥ ꯑꯁꯤꯒꯤ 13ꯇ ꯐꯥꯔꯦ ꯍꯥꯏꯅ ꯄꯥꯎ-ꯆꯦ ꯈꯔꯗ ꯐꯣꯡꯂꯛꯂꯤꯕ ꯄꯥꯎ ꯑꯗꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯁꯦꯝꯖꯤꯟ ꯁꯥꯖꯤꯟꯕ ꯋꯥꯔꯣꯜꯅꯤ ꯍꯥꯏꯔꯤ꯫ ꯂꯨꯞ ꯑꯁꯤꯒꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯦꯟꯗ ꯄꯕ꯭ꯂꯤꯁꯤꯇꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯦꯁ. ꯃꯉꯥꯜꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯀꯣꯡꯈꯥꯝ ꯏꯕꯣꯝꯆꯥ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯂꯨꯞ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯠꯇꯗ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯔꯤ꯫